ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯄꯤꯖꯔꯤ ꯁ꯭ꯇꯦꯠ ꯑꯁꯤ ꯃꯍꯧꯁꯥꯒꯤ ꯐꯤꯚꯝꯗ ꯍꯟꯖꯤꯜꯂꯛꯇꯨꯅ ꯃꯈꯥ ꯇꯥꯅ ꯄꯥꯝꯗꯕ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯄ ꯑꯃꯗꯤ ꯇꯣꯉꯥ ꯁꯟꯗꯣꯛꯄ ꯂꯦꯞꯈ꯭ꯔꯦ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔ ꯀꯨꯜꯗꯤꯞ ꯁꯤꯡꯅ ꯐꯣꯡꯗꯣꯛꯂꯤ हालांकि चीफ मिनिस्टर ओ इबोबिना लुसिंगबा कांग्रेस की टीम ऑल इंडिया कांग्रेस कमिटी की लुसिंगबसिंग उनरुनबा ngasi दिल्ली पांखरे No separate administration at any cost implement NRC in Manipur haina thaba banner sing season aduna tampaki mafong kaya da park sana wakan fon sa takrai Apari state asida hojik thokli basarang na basida wasaiteng panglaba mairoi singi yenglaga UNACO school da admission fee logdana mention bagi khudongsa piragani haina UNACO school gi chairman N Inabantana phongdokre Kurumjari Times of Manipur ki prime time news meeting W singbu taram noksari hojik pau sandona pizari State asida oriba fibam asi tamna mahusagi fibam da hanjilakuna makatana pamdaba tawdok sing thokpa amadi tonga sandokpa lepkre irang asi nemthanaba community leaders singa wari sanabagi thabak sathaba hore haina Manipur lengaki security advisor Kuldip Singh na phongdokle State asida hojik oriba fibam asi ki matangda ngasi chief minister Banglo gi darbar hall da pangthokpa pawgi mifam amada security advisor Kuldip Singh na hai state asida hojik oriba irang asi tamna mahusagi fibam da hanjilakle Shana Tangna Bayong Tangai for the Sang the Bayadro Polam Sing Tongan Bird Sing Amadi Tangi district Sing to Piba Gitabak Nintina Satari. Infal Dimapur Lambida Mau Shagum Gari Shatpa Yadrabasu, Infal Ziribam Lambida Port Say Pubagari Sing Purakli. Nasi support Puba Truck, Humputra Mari Ziribam the Game Infal the Tunglagani. Infal Dimapur Lambi Tingliba Ashim Makatana Tingdan about Wari Shana Bagitabak Satari. Tonga Sandok Pating about Amadi Miam the Marik Sumba E Pounding Tina Pin and about Langak Manipur rumor free Hein Mington by mobile number 9485280461 Oiba number Amahang Dole Number Sida Miam na phone Tortuna Marik Sumba E Pau Kangiba Yagani Lamdam Asida Kundariba Furu Kudimagna Lamdam Ashi Ing Tapna Nungshi Sanaba Label Lamdam Ama Oina Bahona Ministry Hana Mahana Makataki Honorable Chief Minister had also held a press conference yesterday and requested all and everyone and appealed for maintenance of peace and harmony. I would also request you again and again that cooperation of everyone is needed and the gap which has now formed between two communities should be bridged as fast as possible. We may like or not like a person, but the coexistence is the key of any nation, any society or any place. So this is my request that forgetting all whatever has happened and also remembering that Government of India as well as government will take action against all miscreants who have done mischief earlier. Please come forward and try your best to restore the peace as it was before 3rd May. Housing Manipur the Togli Bakangup ki rang asia thuba matam da loisinduna mahusha gi punsida laknanaba Congress Legislature Party gi lusingba hanagi se minister oibo bina lusingba Congress ki team ama All India Congress Committee AICC ki lusingba sing unaru na bangase Delhi pangkrai ngase yopung Mapan Gamini Yankata Abadu Infal Tado Kiba Congress Kilusing Basing Adudi Manipur Pradesh Congress Committee ki President MLA K Megasandra Congress Legislature Party Gilusingba Hanagi Minister Oibobi Congress Working Committee ki Member Gaikangam Congress Legislature Party ki Deputy Leader MLA K Ranjit Hanagi MP Dr. T Maina Kangabog AC MLA or Surja Kumar Amasong Hanagi Minister M Okendro Nihari Congress ki lusing basing asina Delhi da leading aida AICC ki hanagi President Sonia Gandhi yauna tongan balusing basing unaduna Housing Manipur da thokli bakanglup ki irang ase athuba matam da loisinduna mahusha gi punsida lakna ba Congress ki maikei dagi kari to yabage habdo kumna khanagan hari Panba yabadi Housing thokli bakanglup ki irang asiga mari lenana Congress ki oiba wafam kaya phongdokpa leikrabani Congress na tamkiwa wafam sing adugi manungda lamdam asida khundaminari ba forup singna masa gi khujong
khudong sagadaba mafamda chatkiba matamda akaiba amata leite adubo Manipur gi lam set ama fawba pukibe yaroi BJP amasung masiga satminariba MLA tarana tonganba administration ama pigadabani haiduna demand tawriba shi taraina lobusumloi MLA tarana lawrukliba fireb asigi matangda speaker na sumoto case ama lokhatkadabani haiba yauri No separate administration at any cost implement NRC in Manipur haina thaba banner sing sizinaduna tampaki mafam gyada paksana wakan mifam satakrai kanglop ani gi marakta ungkatna bathokuna housing Manipur da oiba tangdu leitadaba asigi matangda coordinating committee on Manipur integrity kokomina tampaki mafam sing da paksana wakan mifam sathana ba lokiba warep ki matung inanga sigi wakan mifam adu pangthokibani ngasi chathakiba wakan mifam adu gi saruk amoina konung laika youth development club KLYDC na sinduna konung mamang da su miyam gi oiba wakan mifam Pamke. Stop influx of Myanmaris, save Manipur integrity, down the cookies, militants, Hyben Singba Wahikia, Iba placard sing season Aduna Satakiba Wakan from Aduda, Sharugya Kivi Z Memtona High, Manipur Asi Furukayana Kundaminaduna, Nungsi Sanana, Leminari Kakpigani Nungsi Sanana, Leminarme, Adubo Kanghodana Kangu Kirang, Asoba Amatolopa, Asi, Pumna Makiu and Alaipak Tibane. Maramaduna Irang Asi Manipur Lengang, Tubadamatam. Sangdana amadi atuba matamda waroishin ama purakna bohona biyo haina mahna makata ke Huji nungsi khraba sana leba apun bagi sakdam da lejaramba ing na chikna lejaramba se maphang khangda ba kanglu amana maphang khangau da na sural sampur da mihan mipun kayam mai tharupana asina maram oiduna lebak ase akhoi gi lamdam ase irang thoe aduna masigi miyeng sangbina ba ado lengang na masigi da magda hanna taksan biragadi akhoi gi kangluk singje nuksi na ba se hengadra haiduna mifam masi phamjabani Wangkai Kitel Sangbi Community Hall the Sunaharol Sinta Kanglup na Sinduna Laikai Adugi Mera Pai Bi Amadi Miam na Wakan Mifam Satake. Mifam Aduda Manipur Yapun Bagi Shaktam Kai Bearoi, Shusana Riba Kuki Lalo Bushing, Masha Mashagi Kem Telehelu, Manipur da Myanmaris Kuki Lehen Bearoi Haibana Singba Kolaukia Lauke. Mifam Aduda Wangangaduna Mera Pai Bi Secretary Ais Sulekhana Hai, Lamdamashi the Toliba Irangasi Mioi Kadana Atamdana Plant Toduna Togan Kibne, Irangasi Waroshin Puraknaba Atu Matamda Lenga na Honagatabni Hainasu, Mahana Lenga Kipuning Sing Sinki. Riba Pibam Sida go Mengi Saitagi Karigumba Atubo Matamda Yanaba Purapiu Suda Chana Riba Mioi Kiasi Magi came the Halan Bigo Nuksi Chanana Laminasi Waraba Matam Sida Bom to Kaikrang Nomai Tona Dana Hatona Dana Praja Sing Eco Karigumbim Tatagumsi Masina Karigumba Koina Pamima Pandamdu Pangbayaro Maramaduna Eco Masen Nuksi Chanana Laminasi Govena Su Atuba Matamda Yanaba Purapi Tashanabi Diamond Club Amadi Wangkai Ayang Palile Makaitel Open Ball Nasu Kusam Sinduna Wangkai Ayang Palile Makaitel da Wakan Mifam Satake. Wakan Mifam Adu Manipur Yapun Bagi Sakam Kai Bayaroi Haiba Kolau Lauke. Apun Bayai Fatorang Lupilo Uripok May Likai Nasu Sinduna Lengak Amadi Laikai Adu the Miam Gioiba Wakan Mifam Satake withdraws you immediately. Stop attacking villagers by Kuki militants Haiban Simba placard gas season Aduna Satakiba Wakan Mifam Aduda Govek foreigner Manipur Gingam Kai Bayaroi Haiban Simba Kolau Lauke. Sumna Mioi Karana Haiba Natadana Lebaki Oiba Kogi representative Aidana Pazagi Mute and Ladiba Aduma MLA Chin Kuki MLA Tarana Saito Duna Adumna Mayamda press meet of the Pondokpa Adumba Tamtireba Todo Sigi Mayokta Akoina Akoi Punama Se Smaina Sumna Pamduna Saduna Aduga Kogi Tom Tokpa Karato Sapam Tokasa Adu Lairaga Sumna Hingdun Lebegi Monda Labase Akoi Madu Matang Sadre Aduna Koigasu Manipurga Pumba Saktamase Ipai Puna Tambimba Adugumba Saktamase Kayan Bayaroi Habigi Wakalonda Koipanamak Lamdom Sida Labor Paza Equipanamona Amatoina Leminasi
State asida hausi tholi basarang na basida wa sai cheng phanglaba mairoi singi yenglaga UNACO school khongman amade maitram da class 1 dagi na 9 faw by admission fee lautana mingsan bagi kudong saba piragani haina UNACO school gi chairman N Iravantana phongdokre afama singa si maitram da leiba UNACO school da pangthokpa pawmi singa unaba amada UNACO school gi chairman N Iravantana phongdokibani pawmi singa unaba adu da chairman N Iravantana hai tha sigi tang ahum dagi State asida tholiba sarangnaba asina maram oiraga mairoi kya kudong sadaba mayongnari mairoi singna thengnariba kudong sadaba singa sigi yenglaga UNACO school khongman amade maitramda class 1 dagina 9 fawba admission fee laudana mention bagi kudong saba piragani kudong saba sigi manungsanna sahi asigi haukiba tha singi thagi pifam thopa tuition fee shu lauroi loinana hostel gi oina su admission amade Haukiba thasingi hostel fee laudana hostel da leiraga mahi tambagi kudong saba pigani haina su mangna phongdoke amaromda sahi asidagi khongmanda UNACO college ki academic session amsu horagani sahi asidagi haugadoriba session asi science amadi arts stream animakkini apunba subject taraga mari gi department hangdoktuna sahi asidagi haugadoriba college ki session asina state asida higher education da anubu mayon am purakpangamgani haibagi thazblai Malam gi oiba honglagi ba mahi machine tambagi khongzel asida state asisu saru yaribani afaba mahi tambam sangsing lairaba matamda afaba kunai ama oirakpangam gadoribani amarom da state asida thokliba sarangnaba si athubada loisinduna mahusagi punsida lakpa oiresanu ingtappa kunai ama purakpada khundaminariba ekoi khudimaki lawfadraba thodangshing lawminasi hainasu UNACO school gi chairman N Iravantana makhatana phongdroke nakoi UNACO group na ko UNACO college Anda kisah hidup kita koi khongunda koi hanggok seragani maybe koi August ki first week kumda koi session horope adu higher college asi Manipur uni jeng bada koi science sama di arts ani makta koi college asi koi hangjagani stream si koi common subject ta English sama di Manipuri punna subject taraga marida koi college asi koi anda kisah hidup kita koi khongunda hangagani mayam da thamjage aduna class 12 pass toroba satra singna Hariba college asida tambiro aduga Manipur amona koi education si hena phaganaba amadi afaba khunai ama ingba sikpa hena nungsinaba hanege dumaina nungsinaba amona hanjanmu oirasunu haibse ya mayam punamakta thamjage Thasigi ahumda torbungda leiba yung kya mai thabadagi mafam aduda leiramba miyoi kya lanjen aduna leiringai serakta thasigi taraga humdoi amadi taraga mari gi lonaba ahingda amuk yung kya mai tharakpa amadi ngarang nungthil khul asida amuk khulai paiba singda nongmai kapsilakpa asina takpadi mafam asida security thambagi kanaba leitre haibani pibam asida lengangna thuba matamda akanaba amadi akaknaba midyeng sanghaudrabadi khul asi mutkiba yabagi fibamda leiragani haina peace committee kanglipa Manipur gi president KS Rajesh na phongdrokli Torbung Bangla amadi Chursanpur gi maitai taba tongan tongan ba mafam singda khulai paiba singna yum kaya mai thaba nongmai kapa amadi mafam sing asidagi lanjena duna tongan tongan ba mafam singda sangjafam lauduna leiriba miyoi singi fibam gi matangda palladuna peace committee kanglei pak Manipur gi president KS Rajesh na hai tha asigi tang ahumda irang thoktuna torbung da yum kaya mai thaba dagi miyoi kaya lanjena duna leiringai amadi irang laksinaba security force sing mafam aduda thamna me taragumdoi amadi taragamari gi lonaba ahingda khulai paiba singna Torbung Mamanglikay amadi Torbung Govindpur da yung kaya may tharamba si yamna laibak tibani hena nungnang ningai oiribadi ngarang ayuk pung 10 minute kun lom taba adwaida lanjen ruba miyoi kharana Torbung da leiba makoi gi yumdagi pot sai loba chatpada khulai paiba miyoi kharana nungmai kapsilaktuna attack satharkiba sini masina takpadi mafam asida security gi laps leire takpani asigumba thogdo asida committee asigi thongmi ama oiriba warepam ibobi kauba ahal ama irang asina anabo oiduna hospital da pukalaba matungda ngasi laikanaba ngamdana laikidrei thogdo asita moyamna sokningai oi fibam asida lengang na thuba matamda akhanaba midyeng changhaudrabadi khulasi mutkiba yabagi fibamda leiragani matam kayagi mamangdagi nungsi chanana leiminaraglaba koki isilenaw singna maitai singi yum kai mai thaba ngamlakpagi fibam laklibasi atopa singi thawinsin yawrabra haibadu hangningai oi Aikoi amata oina hanagi fibam da hanjilaknaba mari leinaba singna thodang lominasi hauzik oiba fibam asida mideng changhaudrabadi loijing loyada khundariba maitai kul sing mutkiba yabagi fibam da leiragani haina mangna makatake Isinawsing marta nungaina dabde ngatang jumai thana ba leiragasu AK47 maru yauna ai husuk leirba turbung gi yumgi pillar da fawo da palaga mataki lemtem da maru zawraga leibigi fibam da mai thana rakpasida aikoi na kari su paida ba mite koina major community ni kana sumoga aikoi gi sepsu tobida ba
aduga hoji central paramilitary forces lakpade de khoi gi thajaba thoina leite sengna haira kanda makhoi leina ni de 13 ge mai thare se aduna mai thaba kakta natane eke yauraga nongmai ka thoga khul tan thoga na mai thara ba fiam sida ekoi na kamai tong kari oigdeng ni simatang mayan khanbira kanda atobo motam da government su leiriba sing kari kari no tobu ya basang tobu aduna tana sida ekoi report aura kanda torbung da kari tawri de khang de security deploy tawre santi hanjal yaraga asomdana pasagi salabuk ta pulam fawo da de 13 de no ju fawo losen wachat pangam da play re adu lo buchar ubdu no mai ka thore kari chu palite drone season arga drone da jenga kanda leibele area da no mai ka si problem ni aduna ikoi na ajin bai babu atu mata da government na karin mo arrangement ma tawbira kanda torbung ka ki wada sunata no ju leiriba koi manipur ka sin kwa da torbung ku mak sin biu aduga ekoi peace committee ki mai kai digi aroi boina chungtam gi mari amona nu si chanana lemine si aduga mi gi thawinsan da leiriba ching gi chinau sing su thabak tawbur padar ga di makha ta manipur da nu si chanana gi mami am ta uba fangoi aduna yari ma kai ekoi nu si chanana mu ta khanjan binara kanda lemine na bagi port to si the government su security ki arrangement da katang ahen mi chang bi oduga state force ta akan mi yang thamber kan state force na tawira ka di ekoi irang se aduga sangna ba mak yadra ga su committee sing set to bu ngam ne ma fam se thamsa Hauki batang ahumda kulai paiba mioi sing yauna satkiba miyamgi rally dana athingba pi khitraga Manipur gi saktam kaiba yaroi haina democratic oiba mongda sangsiliba wakat khongjangda athingba piragiba se angakpa fawi haina kokomi gi media coordinator Thoksom Somorendrona phongtrokli mafamasi Manipur gi apunba gi saktam kaiba yaroi haiba banner gi makada high school area da leiba tongan ba club MBC Siko RYO WFC YPO amadi maira paibi lup sing yauna mairangkhom sogaizam lampak da sathakiba wakat khongjangda Somrendrona Fondokibane Coordination Committee on Manipur Integrity Kokomi gi meeting makhada sathakiba wakat khongjang adu mari leinana Somrendrona hai Singdana rule of law leitabagi mawngda pangtau taupa aduga tampaktana athingba hekta thamjinbagi thawng sipende suda leiriba lalolup singna Central Force ki mamang maktada misham miam amadi State Force fawda nongmai kapsin bagi thawng sathagi mata asida thamninglibadi should as side ki order for butok to na leiriba asida Central Force singna karikidamak tumina leiribano masida Government of India ki karamba agenda leiribagi haibasi hangdaba yaraktre housing Manipur ki tongan ba mafam dagi lanjena tuna leiriba miyam asi makoi gi lamdamda halan khiduna mauksa gi tangdu leita fibamda amuhanna khunda leita ba yana ba lengang sinbiu loinana makoi gi damak state amasung central government na matik saba security piba yamna maktangai fade haina Somrendrona makatana phongdroke Yamaba masi yamaba khoi khulai paiba kangu umna khoi tampaki misam khoi citizens sing da khoi attack tor ban bagi mong ama lakpasida hojik Manipur da laiba haidi tampak da laiba khoi misam sing da khamang magi sakti gi wang mo da rem busik lai chi masida na kaya siba kirek da chong thorakpa amuk da thok kirba tholok pa sini khoi da urai chi nan khoi gi tongan mo pham ga da khoi metei sing su khoi pen da bana he da khoi gi kano gi khoi gi Mokogi yum the time that cookie na quick tory bakogi to Sampurgi, Hoshang was yard lady. My ama koyum yama dozen kaidana, the Kogi, Loitang Haidana, Tawe and Hibaki Palm style. I would Munamano Kang the Degi, Kadosi, Kogi, More the Komi later on Hitaran. Sangwang and Bogi capacities like to be more Mali, Mokoja Unagre. Other Masamasagi mayum the hunting buggy. Wakalun the model who we hated. Singi MLA Tarana Tongan by administration Matalak Pasi and Inga Fongdok Laduna, Esi Nomaibung Women's Development Mera Paibi Association, as Sinduna, Nomaibung the Labor Eastern Students Club, K multipurpose holder, Wakan from Pongre. Wakan from Maduda Manipur Yapun Basaktum Kai Biaroi, Manipur the Mitop Sanak Patingu, Shugi Cookie Militant Sing, designated game Sing de Lahan Bio Amadi, ground rules to Gaiba Cookie Lalo Sing, Laxilu Haina Iba Pleka, Seasonaki. Wakan Vifama Duga Marilina, Nomaibung Women's Development Mera Paibi Association, General Secretary Mutum Sopitana Hai, Housing Irang Toliba Amadi Manu Hanzina Laiba, Security Force Matau Taba from Sing the Matik Saba, Security Force Tazen Bilka, Irang Asil Laksin about Honabio. Amaronda, Relief Camp Sing the Tingbang Piba Setpada, Torbung Amadi Kuga Turelga, Tangana Lipa, Cookie Kulga Tainapa Kul Sing, the Liba Maite Kul Sing, Awaba the Fifth. Awaba fibam amada lehobuting na rake. Asigumba mafam sing asigi kunza sing na yamna matau taribase security force ne.
Khunjasing numidang oirakani khanbada masada tangdu leitadabagi fibam amada lehawi masida Manipur lengak amadi Government of India na ahenba mideng sangbiduna khunjasinggi awaba se kokhanbiu irang asi sauthoraktuna miyam punna ihau horoklabadi lamdam asi karamba fibamda lakani haiba tambang amde karigumba kuki singna homeland fangdaba yade haiduna toroklabadi lamdam asi gi miyam thoraktuna Manipur gi apunbagi saktam kananaba hanba leitana thengnarakani masi thoktringaida Manipur gi minister na waroisina mapurakna bahona biu hainasu mahna makhatana phongdoke Manipur se karamba phibam da lakani haiba se hauji phawa tambang amde hauji son garaba ima ibel singbau khoi nongmai piro haireba khoi nga age haireba moina homeland se karigumba homeland se phangde yade na tawra di moye khoi ga khunja orasu khulai paidrasu khulai pidraga su are be khulai paraga ne ma ngamna ba thabak se loi tawnara aneba masi thoktringai da CM na Tangdu laitana laiba phangdriba punama ase tangdu laitana laiba phanganna CM na ongtang hotna biu haiba se media ai thongda TOMTV gi thongda hanna khoi paujin pijarieba Manipur the Toli Bayrang Sigamari Lena Kokobi Gimit in Makada, Manipur Gitongan to one bomber from Sing the Wakan from Satakre. Wakan from Satakibama from Singadu Manunda, Moirang Assembly Constituency, Giwena, Moirang Multipurpose Higher Secondary School Campus Tahangba, Relief Camp the Labor Sing, Moirang Lamkai the Labor, Koyol Kaitel the Hangba, Relief Camp the Labor Sing Amade, Moirang Konzengbom Lake the Hangba, Relief Camp the Labor Sing na, Makoina Ladiba, Relief Camp Sing, Adu the Wakan from Satakibagaloina, Kolau Kasalauke. Wakan from Adu the Saruyakiva, Relief Camp the Lady Nupi and a Fondro Kibata, Housing Moirang the Hangliber, Relief Camp the Lady Sing a Sigi Fibam Yam the Fatre, Ana Ayakia Yoxilakle, Relief Camp Sing a Sigi, Volunteer Sing na Makoi Bukiam, Quina Shenaduna Labangangani, Makoi Matam Cam Quina, Relief Camp Asida Tangudo Ribano, Hirama Sigi Matang the Langana, Hosifa with the Tumina Lesiliba Carigino, Makoi Hanagi Punsida, Hanzina Bahona Buhinaso, Mang Langaki Puning Sing K. Cookie la lobo be cookie community sing na ko sida aduke mate moida khali bo khalo se kai no makoi se koi ni micham ni haina ubangam de maram di makoi se terrorist ni haina khale kari ki no ha matam na makoi na ko serious no le khoi kai makoi ki tamakta moi maite sing changma ngamda na ba ki tamakta moi na akoi sing je tanghai la ga sibok te lak pasina di makoi je terrorist ni hai da bagi chap chap khudam hai bo makoi na tok pa thodok sing na akoi na makoi je terrorist ni haina hainin Hide the Sujaroi, Manipur Gomena, Atua Matamda, Masigi, the Liberiba victims in a Sibu, Tandu Leta, Bapunshima, Purana Bagita Makta, Tumatam Chimbi, have wapams there, Tanzani, Masika Gomena, 2 minutes, and Bataga, the Aquazu, healing day. Is asking questions of which she's again, I have a Kola Mayama, Tungan vegetation Mayama, Manipur Kundari, Mites, Punta Laganda, Sankala Kana, wapams, Manipur Gomena, Tanzage. ISO certified oiraba training academy amadi treatment center moiriba Dharma Care Aesthetics Academy da makhal kya gi certificate course haujaragani amadi treatment kya gi service supijari Dharma Care Aesthetics Academy da fanghanjari ba service singdi microblading eyebrows, BB glow, face whitening, full body whitening, hydra facial, chemical peeling, nose filler, lips filler, chin, cheek augmentation, botox, PRP hair regrowth treatment, acne and acne scar treatment, melasma treatment, mole removal, laser treatment, fat reduction treatment, asinating bani. Akupa marol gidamang asi maglengsin birau Dharma Care Aesthetics kwa Kaitel Soibam Laikai near Photon Higher Secondary School Imphal West. Contact number 6909 473 331. Break matung da makata pa pausing pizari. Suda Ladiba Kukila Singbu control Tona Pasanglakiba Central Paramilitary Force Singi Kutanga, Government of India Lalo Sing a Sibukan Katuna Tamnan Bahona Ribatawang Asibianing the Fondo Poina, Amatawaina Manipur Ladiba Kaitel Kudimakta Matam Amatada Kolau Binaba, Federation of Civil Society Organization Fox Manipurna Tadropa Serolamana Afiltorkle. Serola Sinahai, Lamda Mercy the Ladiba Kaitel Sing the Haying Me Taragataret Ke Ayupung Taramatoima Kaidagi Port John Bangayakang Leptuna, Pung Taraganito Subsana Amatuina Kolau Mina say, Haying Laumina Kolau Sing Adudi,
Manipur gi apun bagi saktam khusem na kahen be yaroi Manipur da tongan ba administration thamba yaroi mitop na lamgi mapu sawa yaroi shu da leiba kuki militant sing action lawgudabani kuki militant sing na highway da lut tawba central force sing na yengduna leiba yaroi amadi long live Manipur highway sing asini haina serol sin makhatari. All Assam Manipuri Sahitya Parishad Assam Golaghat District Committee upon Bamaira Pai Bilub Golaghat District All Assam Manipuri Students Union Amsu Golaghat District Committee Nasinduna Golaghat District Kundari Bamaiti Singna Peace Rally Amasatkrei Peace Rally Adu Borfathar Surpathar Nauzan Uriamgarh Amadi Lakhinagar da Satkibani Khongsat Aduda Save Indigenous Peoples of Manipur Reserve Save Reserve and Protected Forest Land in Manipur. We support NRC in Manipur. We don't encourage illegal immigrants in Manipur. Haiba placard kya seasonake. Face rally aduga mari lenana SDO Dansri da memorandum amasu pishin ki hari. Salivatha asigi ahumdagi horakiva thoganing da pathodong na maram oiduna mafam kaya da lanjenar tuna hangliba relief camp singda COVID-19 task force YVO high school gi volunteer singda lekai adugi doctor Physiotherapist Sarugyaduna medical camp pangtok pagaloinana hidalak thak sing khusinaba loinana nomada sangdaba yadraba sing Hawaii asa athaki polom singi tengbang pibagi thorom ahan batangka ki oina ngasi awang seng mai kaujing leima kanto kulen kanto makai Laikai amade mayang lang jingda hangliba relief camp singda medical camp pangthoktuna hidak lang thak khusinan bagaloinana nomada sangdaba yadraba asa athaki polom sing sena innaba firol sing khusinake Salivatha asigi tarik mapan dagi satargiba khongsat asigi manungda Khuman Lampak Gaura Govind College Idol College Fuvalada hangliba kem loinana kumbi kendrogi manung chanba hauktak ta hangliba kem na singba mafam singdasu hairiva thorom sing asi pangthoke Ahan batangka ki khongsat asi loishin bagat mari leinana club asigi maikei dagi makha tarak padasu asigumba thabak thorom sing asi paikhat pinanaba sem sari hare Sagolban Assembly Constituency के MLA RK Mogi Thoksil amadi meeting makada awabatara singi tengbang lop Peace and Relief Committee Sagolban na lamdam sigi tongan mafam da hangliba relief camp singda mating pangbagi tabag leptana satari tengbang pibagi sarugo moina Khoirom Junior High School Yaripok Ramananda High School angtha sinam lekai meira sangda leiriba relief camp singda hidalangthak shana thangnaba senanaba firol amadi tangai fadana sangda yadraba polam sing mating pangke Sangja famlogduna lehoriba singna tawdo asi lengakna athubada waroisin puraktuna mausagi punsida hanjin hanbinaba lengaki pungning singsilaki haina Peace and Relief Committee Sagolbangi maikaidagi fongtorokle Manipur da hojik oriba law and order gi fibam asina maram oiraga internet thingjin kiba amasu national highway sing da panduna leiba gari sing asina paumi khunai da piriba awa saiteng asi kokhan nanaba all Manipur working journalist union amjuna lenga ki pungning singsilagle Amzugi General Secretary Atopam Zetiana Tadropa Serol Amagi Matungina Internet Tingjin Kiban Amram Orga Manipur the Lady Media House Pumnamak Kudong Sadabokaya Mayonare Mapanda Pau Tariba correspondent sings to Submanaba Fibamasi Mayonare Amaromda Friend House sing the housing newsprint Amadi at a press material sing Marankaina Leslatre Maramaduna Lenga Kimari Lenabo Authority na Media House sing Amadi Manipur Press Club the Fangliba Internet Services C Tingjin Bigano Loinana National Highway Sing Mahusagum Hangdoktuna fresh material sing putok pusin tauba yahan biu haina serol sin makatari Indian Muslim Relief and Charities IMRC USA na shotana leba Tawal District ki kengman amaksham gi yumthong humpuga mangada tengbang gi polam sing yentokre Laikidraba Ahmad Abdul Aziz Amadi Dr. Saida Shadat Kuning Singboina Muslim Aid USA Mausha Haiba Hiram the Pangthoki Baga Freeding Program 2023 ki saruk amo oina tengwang ge polam sing adu intoki bani thoram adu da saruk yakiba IMRC USA amari Sahayata Trust Hyderabad ki coordinator Manipur State MD Rais Ahmad afongdoki bada kumjali sing ani ga taraga mathoi dagi hogduna sahi kuding gi leptana leibak asigi sothana leirba Muslim singda IMRC USA na tha ama sanana bo polam sing tengbang piduna lakle namdam asigi Luraba Tanfamasida IMRC USA na tengbang polam sing asi pirak pagidama thagat pofongdoke
mateng pangbirak iba mapungoy na IMRC USA Sahitya Trust amadi mo sabu Manipur gi maigay dagi ngam khay laytana agat pa fongdok sari haribo situation ki layribo Manipur gi situation sisu koy punamak jati punamak amadi pithribi mipung punamak koy monsing naraga hariba shanti hanjilakna bagi damat koy mayam support aminasi haribo wakalondu as a coordinator moina media ni khuthan da thamjari oirana matung tarap padasu lamdam ase saupatpa shanti leiba amaga amaga nungsi chanana leiba jat bijati khaidaba du lamdam oirasanu haiwa phamsu ai Housing Moirang AC ki manung dalai riba relief camp singda lenga ki mai kete ki ahan boina sing bek khara shana thang na bakara piram banata nang si fau pada han na yeng bidre haina Moirang lam khai da hangba relief camp ki committee ki member konjeng bom kautumna fongtrokli Mana makata na fongdro kibada housing lady ba Manipur gi MLA humfu gi manungda taragama panna singmini aduga lemhoriba nimfu gama toina maitaini singmi MLA taragama panna sam manabangam laga lemhoriba MLA sing asina puksel manadriba karigino MLA nimfu gama toy asina ngairibasi aikoi maitai sing asi loina sibadura haina hanglagle housing Manipur da tangdu leitaba Fibam amada purakna bani haiduna thamliba army amadi Assam Rifles sing asi kari tauna na bathamlibano makoidi kuki lalobu singa shu sanaduna leiri aduna shu tauna da state force singda ahenba power pb duna kuki lalobu sing asi takto hanbiu haina su mahna makata ke Manipur da thazileba Assam Rifles je kana gano kaine je shu lei ba Assam Rifles je thazila kana ngasi manang na dei kapna riba maitep ja so imyam je moina yengak lei je asi lokthok pikro aduga Manipur web commando is the power cinema of Sinabu. Adu Mari Lane of Loko Piraga Mari Lane of the way out of Punjan and Tazing Grammar Tazing. When a school level with Tazilaga, a going making touching the Sona left using a Sibuga, Rang and Kamari, my heart me on the market of Lake. To mean the money the Lepo young lady Matane. Adu Huzik Moy school level, no, we go in the Moy Wang, say, Moy side the cookie side the Wang. But you go to the point is showing me, see the lady me, Mogi masam su toko yo na traga mogi mumu no toko mo mai si bibang se lepa ga yenga ga leibang ngam ga mo Paugi maraktan aten break maksu luxury ISO certified oiraba training academy amadi treatment center moiriba Dharma Care Aesthetics Academy da makhal kya gi certificate course haujaragani amadi treatment kya gi service supijari Dharma Care Aesthetics Academy da fanghanjari ba service singdi microblading eyebrows BB glow face whitening full body whitening hydrofacial chemical peeling nose filler lips filler chin cheek augmentation botox PRP hair regrowth treatment acne and acne scar treatment melasma treatment mole removal laser treatment fat reduction treatment asinating bani akupa marol gidamang asi maglengsen birau Dharma Care Aesthetics kwa kaithel soibam laikai near Photon Higher Secondary School Imphal West contact number 6909 473 331 Break ki matung da makata pa pausing pizari Tha si ki tang ahum dagi haukiba furuk ki irang da mayu makai thadok tuna moirang eshi ki mafong kya da hangliba relief camp singda sangjafam logduna leiriba singda mateng oina na ba Lions Club 322D Manipur region gi makai dagi sel gi mateng pangkre moirang eshi da leiba relief camp singi headquarter oiriba ibudau thangjing guest house da relief and rehabilitation camp of riot victims moirang gi chief coordinator Y Moduda Lions Club 322D gi district governor W Gopi Mohana sel oina lupali sing humfu gi mateng adu khusina Sel gi mateng khusinaba aduga mari leinana Lions Club 322D ki district governor W Gopi Mohana phongdrok kibata khanghaudana thokiba furuk ki rang asida awaba taraba miyam gi mateng kharadang oinana ba angamba mateng se pangbane Lions Club na mamangda lamlong kaithel da hangba relief camp ta mateng pi ki balai krai piri ba mateng asi Lions Club Manipur region gi members sing gi maikete gi angamba mateng khaigan aduna pi bani haina mahana phongdoke Wangjing Assembly Constituency ki manung shanba phundrai da khundari ba maitai pangal isilinaw singna ACAC ki manung da hangdokli bar relief camp sing da satuna tengbang ki polong kya mating pangkrai tengbang polam sing khusinaba aduda sharugya ki ba langatel GP ward number 13 ki ex member Muhammad Javir Khan phongdrokpada irang asina maram oiraga waba taraba sing ki mating khara oina bagi pandam da phundrai gi yumthong singna angam ba polam sing puthokna duna tengbang polam sing ase pi bani haike Hojok tholiba irang asida mayu makai lei
खिद्रबा हाइतारे सिदा वाना तादुना हाइदि मै मै कै लेतना युमै थाबिग्रबा तुमलबा इमा इबेन सिंह इगी मरी सिलिनाउ सिंहसिना सी यौन वारब तंजा सिदा अखोय मुस्लिम हाइबतारे मैतै पांगली सिलिनाउ सिंह मरुवैना अखोय खुनरैगी प्रजा सिंहसिना अवाना तारब इमा इबेन सिंहसिगिदमक्ता खजिक तो ओरबसु मतें पांगबा ngamnabagidamक्ता हारिबा पोसिंग असे अखोय खुनना खाइगलगा मफम असदा लेरिबा रिलीफ कैम्प दा संगजदुना लेरिबा इमा इबेन से संसिंगसिगिदमक्ता खजिक तो ओरबसु मतें पांगे हाइदुना अखोय मैम खुनगी प्रजान सिंगना अखोय खाइगलगा तेंजबा लाक्चबनी हौजिक थोलिबा इरांग असि मणिपुर लेंगाक अमसुंग मणिपुर दा लेरिबा CSO सिंगना पुन्ना होनदुना मौसागुम इंगना सिंगना लेननबा होनरिंगै असिदा जिरिबामदगी इम्फाल चलिबा नेशनल हाईवे नंबर 37 असigi मफम कयादा कुकी सिंगना लंबी थतुना मैतै सिंग चथोक चसिन तौबा यारोय हाइना थिंबा पिबसे खुदक्तगी लेपकदबनि हाइना देशाम जिरिबामगी प्रेसिडेंट एल विकास मीटिंग फोंदोरक्ले वाफम सिंगरांग जिरीवाम की बाबूपुरा डेमोक्रेटिक स्टूडेंट्स एलायंस ऑफ मणिपुर देसाम जिरीवाम डिस्ट्रिक्ट काउंसिल के ऑफिस पांथोखिबा पाउगी मिफम अमदा फोंदोखिबने मांगना मखाताना हाई नोंगमदा संगदब याद्रबा पोलम कया पुबा गाड़ी सिंगदा अयत अपन पीरिबा सिसु खुदक्तगी लेपकदबने मसिदा लेंगांगना तुमिना येंगदुना लेथोकपिगनो गवर्नमेंट ऑफ इंडिया ना थारकलिबा मसिंग यामलबा सेंट्रल फोर्स सिंग कदाइदा थंबिख्रबगे अतुबा मतमदा मणिपुर लेंगांगना मिडिंग संगदबने हाइनसु मांगना फोंदोके नाकलमरोमदा सिंगी एमएलए तराना खुदे पीदुना प्रेस स्टेटमेंट अमा थादोरकिबा अदुदा मकोइगी ओइबा तोंगानबा एडमिनिस्ट्रेशन अमा पीगदमनि हाइबसे मणिपुर की अपनबगी सक्तमदा फोंगना सिंगनरपने मसिदा लेबाक मियामना तुमिना लेथोकलोइदबने मणिपुरदा हौजिक ओइदिबा फिबम असिदा नोंगमदा संगदबा यादबा पोलम सिंगी ममल लानाइ बिजनेस तौरिबा सिंगना लेपिगनो अमसोंग मरि लेनबा डिपार्टमेंट सिंगना मिडिंग संबियो हाइना मांगना मखाताना फोंदोके पैरामिलिटरी फोर्स कया पिबिरकगसु असि जिरिबाम अमदि इम्फाल तमना चलिबा नेशनल हाईवे असीदा करी मरंगी असुंबा पैरामिलिटरी ना अखोई थंबिद्रिनो सुंबा मतिक चाना थंबिरो मतुंगदा अखोई की चथोक चसिन तौबा अमदि पोलम नोंगदा चांगदबा यादवा पोचैसिंग पुबदा अयत पपीबसिंग असि मतिक चाना पैरामिलिटरी फोर्स अमदि स्टेट फोर्सिंग फजना निंथीना थंबिरगा मपुंग फाना चलनबियु मपुंग फाना हानगुम फजना रन तौनबियु हाइदुना MSF देसाम अमदी केसी की माइकैदगी थमजरी लैंगा के हेल्थ मिनिस्टर डॉक्टर साफम रंजन की आतंग मतुंगिना डायरेक्टरेट ऑफ आयुष लमफेल पार्ट अमदे स्टेट आयुष सोसाइटी मणिपुर न सिंधुना हौजे हौजे कांगलोक के इरांग मरम ओइरगा मणिपुर के तोंगान तोंगान मफम सिंगदा हांगदोकलिबा रिलीफ कैंप सिंगदा कोइना सतुना मफम सिंग अदुदा लैरिबा सिंगदा हक्सेल की थौरांग लोखटपगी सरुक मोइना थौबाल डिस्ट्रिक्ट वांगजिंग कोदोमपोकपी स्पोर्ट्स कॉम्प्लेक्स अमसुंग वांगजिंग लमदिंगदा हांगलिबा रिलीफ कैंप ता लेमना लायंबगी कैंप अमा पांगतोक्रे हेल्थ कैंप अदुदा सरुक यारादुना डायरेक्टर आयुष डॉक्टर अकोइजम लोकेंद्रोन हाई रिलीफ कैंप लेरिबा सिंग असिगी येंगलगा डायरेक्टरेट ऑफ आयुषना हेल्थ कैंप असी इम्फाल ईस्ट अमदी इम्फाल वेस्ट डिस्ट्रिक्ट की मफम खरदा पांगतोक्रे मखाताना कोंदौजम असेंबली कॉन्स्टिट्यूएंसी दा पांगतोकनी लोइनाना हेल्थ कैंप असी डिस्ट्रिक्ट खुदिंगमक्ता कैंप असी पांगथोंना होनगनी हाइनसु मांगना मखाताना फोंदोके Against attempting war and war crimes hai hiram asigi matang da moirang assembly constituency gi thamna pokpi seta miyamna wakan mifam ma phangkrai thamna pokpi nupi ai follow maira pai bina sinduna pangthoki pa wakan mifam aduda saruk yakibe khwairak pam pramodina फोंदोखिबदा था असigi ahumdagi hoduna lamdam asida thengnariba irang asida manipur lengak amadi india lengak na tumina leisiliba sikarigino aikoi meitei singbo protection pibiu loinana suda leiriba kuki laloba sing sudagi lothokpiu haina mahana makhatake हौजी हौजी सूदा लेरिबा कुकी गी लालहौबा सिंसिना खुलाई अफफब पाइरगा प्रजा सिंगदा तौरिबा यामना लुजादबा यामना नुंगाइतबा थवंग चथरिबा से इंडिया की सरकारना मणिपुर की सरकारना तामनरे हाइरगा मखोइ बु सूदगी लखोपिरगा खुलाई मुखत्तिरे हाइरगा लेकाइ से लंगदम से शांति रक्षा पुरकपा ओहेनबियो हाइना इखुना गवर्नमेंट की साइट थमजबनी मरम अदुना करिगुंबा गवर्नमेंटना अखोइ बु मतिक चाबा फोर्स पीरगा लोजी लोयादा लेरिबा खुंगंगी प्रजा सिंजे ngapi senbiba ngamoidobo leitargadi nupi ekhoi da sumatik saba khulai pibiro ekhoi khungang se ngaksarege ipai sa ekhoi punna chirasu seminar ge haina ikuna media gi maike da khungok sa wakan mifam aduda miyamna kukila lobusingna yommai thaba yaningde kukila lobusing shudagi lokthoku manipur gi ngamkhoi kaibe aroi manipur da tongan ba administration thambe aroi haiba kolaw kya so lauke
Manipur Pandit Loishangi Hanagi Pandit Asuba Oiramba Nambol Assembly Constituency Manung Shanba Kathong Awang Laikai the Laiba Wahengbom Lukoi Narang Ayuk Laikitre Mahana Laikidaba Matam Masagi Sahi Marifudra Nipan Sukre Hedi Mahag Laikidaba Manipur Pandit Loishang Sairap Loishang Amade Garot Loishangna Awaba Pongdok Pagitorom Ama Laikidrabagi Yumda Pangtokre Awaba Pongdok Pagitorom Amada Manipur Pandit Loishangi Pandit Asuba Nomaiteng Apabi Sairap Loishangi Angom Ningtau Yasoras Mani Amadi, Loishang Singh Asigi Thomi Kiana Sarugaduna, Laikidrabagi Aroiba Torom, Pangtok Tringai, Kairel Tonglingaida, Laishukatuna, Ikai Kumnaba Utki, Amadi, Minute and 2 minute leptuna Laikidrabagi Tawaina, Lairam Lenda Ingasina Laidunaba Tongiki. Manipur Pandit Loishangi Pandit Asoba, no Maitem Apabi Maintain a Fondropada, Laikidraba, Wahengbom Lukoina, Hinglingaida, Pangtolamba, Singtaningai Oiba, Tabak Singdi, Singtaba the Loibanairoi. Mahaki Punsi Chupa, Umang Lai Harau from Kayada Koina Setuna, Amaibo Oina Taudang Lauduna, Lai Harau Bahai Maitegi Nad Yokatpada, Asoba Taudang Lorambi, Madudanatana, Lai Harau Ba, Haibo, Singoi Roll Haina Mington Ba, Lyric Singyauna, Lyric Karasu Fongduna, Nad Kipukaida, Kudol Torame. Mahag All India Radio AIR Imfalki, Approved Artist Amasune, Maitay Lining Amadi Umang Laigi Liklungi Matanda, AIR Imfalda Kungamar. Hena wari watai saduna wari sinbul thamlame kunai asida piramba mahaki kudol singh sakangduna Manipur State Kala Academy na Manipur Sahitya Academy ki Fellowship Award 1985 Manipuri The Cultural Forum Manipur Rupamahal Teng BT Road Imphal na forum asigi yankai gatare suba mafamda Mifamda Manipuri Natpu Malim the top Masak Taklipa Lai Harabu Kilamda Sokthabanaidana Katopagaloina Mahaki Kudol Simbu Sakang Biduna Kumzali Singani Taragamanga the Cultural Ngakpigani the Cultural Forum Lifetime Achievement Award Lai Harauba 2015 Mana Amadi Wangkairakpam Kanhai Amasung Pimasa Lema Memorial Award Lisingani Kungani Toy Pirake Manipur Pandit Loishang the Pandit Asobagi Taupuramba Wahengbom Lukoina Manungatam Sadana Laikitabada Sri Sri Govindaji Temple Bona Awabu Pondrogli Sri Sri Govindaji Temple Board ki Executive Officer Sapam Zotina Thadropa Serolaman Hai Laikidrabagi Atoy Aroiba Matau Mangam Matam Sana Pangtok Pangam Nanaba Uripo Polem Laikai the Giloishanga Sigi Pandit Yungkaibam Irabotpu Pandit Asobagi Fampu Buda Angom Ningtau Angom Rosoras Manina Ayaba Pire Haina Serolasin Makatari Loisilak pada maruiba pau amukana pizari. Isterasi mausagi fibam da amuk hanjilak tuna makata na pam da batodok sing thokpa amade tonga sandopale prehaina Manipur lenga ki security advisor Kuldip Singh na fongdrokli. Hanagi Chief Minister Oibo Bina Lusingba Congress ki team ama All India Congress Committee ki Lusingba Singh unaru na bangase Delhi Pankrai. No separate administration at any cost implement NRC in Manipur Haina Thaba Banner Singh Sizinatuna Tampaki Mafam Kiada Paksana Wakan Mifam Satakray. Amadi state asida hojik tholiba sarangna sida wa saitheng panglaba mahiroi singi englaga Unaco School da admission fee laudana mingsan bagi khudong saba pirakani haina Unaco School gi chairman N Irabantana fongdokrai ngasi gi oina di Times of Manipur na pizza prime time news mata asida loisinjare meeting tabri singbom kana khurumjare Yeah.